ꯂꯥꯟ ꯅꯣꯡꯃꯩ ꯄꯥꯏꯕꯗꯨ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯥꯡꯒꯣꯜ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯌꯣꯄꯥꯛ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯨꯒ ꯂꯥꯟ ꯆꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯁꯨꯅ ꯅꯣꯝꯃꯒ ꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯗꯕꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯠꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯛꯑꯕ ꯃꯇꯨꯡꯗ ꯀꯔꯤꯅ ꯐꯥꯔꯁꯇ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯦꯀꯦꯟꯗ ꯀꯧꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯄꯤꯌꯨ ꯋꯤꯛꯁꯀꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯛꯁ ꯑꯃ ꯑꯩ ꯁꯤꯖꯤꯟꯅꯖꯩ ꯃꯌꯥꯝ ꯃꯌꯥꯝ ꯁꯦꯀꯦꯟ ꯗꯦꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯪꯂꯩꯁꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯅꯦꯄꯤꯌꯔꯁꯦ ꯁ꯭ꯇꯦꯝ ꯑꯣꯏꯅ ꯃꯇꯣꯟ ꯊꯣꯛꯇꯕꯤꯗ ꯃꯔꯥ ꯊꯣꯛꯇꯕꯤꯗ ꯁ꯭ꯇꯦꯝ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯝꯁꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯩ ꯊꯝꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯤꯁꯨꯟꯂꯨꯟ ꯀꯥꯃꯩ ꯅꯣꯅꯦꯗꯒꯤ ꯑꯗꯨꯒ ꯏꯅꯥꯎ ꯂꯝꯗꯦꯡꯗꯒꯤ ꯏꯅꯥꯎ ꯕꯣꯊꯝ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯁ꯭ꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯀꯛꯑꯕ ꯃꯇꯨꯡꯗ ꯀꯔꯤꯅ ꯐꯥꯔꯁꯇ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯦꯀꯦꯟꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯊꯥꯔꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯁ꯭ꯇꯦꯝꯁꯦꯀꯣ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯁ꯭ꯇꯦꯝꯀꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯦꯅꯤ ꯇꯞꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯅꯦꯕ ꯄꯨꯟꯅ ꯁ꯭ꯇꯦꯝꯁꯦ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯁꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯅꯤ ꯁꯨꯃꯥꯏꯅꯀꯣ इसे थाजिल्लनी स्टेमसे सिदा लेरिसे मयाम को आई इसिंग अदुम थाजिल्लेको मयाम से सुमाय मयाम अदुम येंगिरो मारे फुल्ले मयाम से येंगिरो सुमाय थमयानी सिमरे थुंब लोयेको मयाम सिगी मफम से उरुम मोइन तवेबको अयुंगी नाकन नेबको इंग लावबो मफम नेबको तु इसंगा कारी लेरिसे वन डे जे सिदा आइना थमगुदुइने अदो आई हुजिक थमगे मयाम येंगिनासेको ऐसी पूरनी मैम लोरे ngasi first day da aina tawgada thabak ngasi gi loire ado sida tingaga si nongma 24 hour thamani kaisu kai de 24 hour yowe daba mangonda isingi sigi moisture se sorry सिगी मोइचर की सरुक से मंगोंदा कोई इसिंग मनिन से कोई यावरम बो ओरगा सु फरे यावरम दबा अकंग बो ओरमगा सु माजे सुपसल दुइनेबा मतोन थोलप ngमनबगी चांगदा माजे सुपसनबा माना ngमबा कैपेसिटी ngai सु सुपनबगी दमंगतनेबा आइना वन डे से थमजरी से सिजना ngasi nongmagi tawgदबा फर्स्ट डे सिगी स्टेम जे लौराबा मतुंगदा तवगदबदो ngasi gi लोरे मखा ताबे स्टेप आई अमु नोंगालगा करी तवगदगे हाबदो मथंग मोइ तवजरगे मैम यमिनस नो मैम सेकंड डे की स्टेप बाय स्टेप यमिनरसे हौजिक आई सिदा सिगी पेरे मा से आई लौजरेको पेरे जे इसिंग हापनि माना सिथल्लेबको से आई अदुदुगा ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯄꯦꯔꯦꯁꯦ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯊꯝꯒꯦ ꯈꯜꯂꯤꯕ ꯃꯐꯝꯁꯦ ꯏꯟꯖꯤꯟ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯏꯊꯣꯛꯄꯤꯔꯅꯤꯀꯣ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯣꯠꯍꯜꯂꯅꯤꯀꯣ ꯑꯗꯨꯒ ꯆꯣꯠꯍꯜꯂꯕ ꯃꯇꯨꯡꯗ ꯁꯦ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯂꯨꯞꯊꯣꯛꯄꯤꯔꯣ ꯄꯨꯔꯥ ꯃꯌꯥꯝ ꯁꯤ ꯂꯨꯞꯊꯣꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯂꯨꯞꯊꯣꯛꯄꯤꯔꯣ ꯁꯤ ꯂꯨꯞꯊꯣꯛꯑꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯄꯨꯔꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯟꯖꯤꯟ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯏꯗꯨꯗ ꯄꯨꯔꯅꯦꯕ ꯁꯤꯁꯦ ꯑꯗꯨꯗꯨꯗ ꯄꯨꯖꯔꯛꯄ ꯁꯤ ꯄꯨꯔꯦ ꯑꯗꯨꯗꯨꯒ ꯁꯤꯗ ꯊꯝꯃꯅꯤ ꯁꯤꯒꯤꯁꯦ ꯕꯣꯔꯥꯁꯦ ꯁꯟꯇꯣꯛꯄꯤꯔꯣ ꯉꯁꯥꯏ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯐꯖꯅ ꯂꯨꯞꯄꯕ ꯃꯇꯨꯡꯗ ꯁꯤ ꯁꯟꯇꯣꯛꯄꯤꯔꯣ ꯁꯤ ꯃꯌꯥꯝꯁꯤ ꯆꯣꯠꯂꯦꯀꯣ ꯇꯨ ꯁꯨꯃꯥꯏꯅ ꯑꯗꯨꯗꯨꯒ ꯃꯌꯥꯝꯁꯤꯗ ngarang aina tingjarambado sije lawkhatpiro yam jannabani ko aina sanjaise sumaina khitang santokpiyo adum sumaina ro naine thambasina khitang yengbada su nungai haide thabak su baje phajabaduni mayamna pamni se aduduna yengbada phajanaba mong su dum tawbiyo success oinaba su dum tawbiyo adum phanyam chanbane bora amada phanyam dum chanbani ko मैम लोरे सुमाइना थंबीरनी अदुदुगा मुक करी मुक तवगदगे हाइबदो मैम आई उचरगेको अतोप बोरा अदुगा मैम पीरनी सिपरा लुक कदबनी को पूरा सुलहलबियुको तवद्रियदा हाना तिंगगा थंबी
ꯈꯨꯗꯛꯇ ꯂꯨꯞꯄꯒ ꯇꯧꯕꯤꯒꯅꯣꯕꯀꯣ ꯏꯁꯤꯡꯗꯨ ꯆꯨꯞꯄꯒꯤ ꯆꯥꯡꯗꯣ ꯍꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯨꯞꯄꯒ ꯊꯝꯕꯤꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯞꯇ ꯇꯤꯡꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯝꯃꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯄꯨꯟꯅ ꯇꯤꯡꯊꯣꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯍꯦꯟꯅ ꯆꯨꯞꯁꯟꯅꯕ ꯍꯧꯖꯤꯛꯁꯤ ꯒ꯭ꯔꯥꯡ ꯒ꯭ꯔꯥꯡ ꯂꯥꯎꯒꯦ ꯆꯨꯞꯄꯁꯦ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯀꯩꯁꯨ ꯆꯨꯞꯄ ꯉꯝꯄꯣꯟꯇꯦꯕꯀꯣ ꯊꯨꯅ ꯀꯪꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯁꯤꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯁꯤ ꯄꯨꯔꯅꯤ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯟꯕꯤꯔꯅꯤ ꯀꯨꯞꯁꯟꯕꯤꯕꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯀꯔꯤꯃꯨꯛ ꯇꯧꯒꯅꯤ ꯃꯊꯪ ꯑꯃꯨꯛ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤ ꯀꯨꯞꯄ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕ ꯌꯥꯔꯦꯀꯣ ꯁꯤ ꯂꯩꯔꯕꯅꯤ ꯏꯁꯤꯡ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯆꯣꯠꯄ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯝ ꯆꯣꯠ ꯆꯣꯠ ꯂꯥꯎꯍꯟꯕ ꯌꯥꯔꯦ ꯁꯤꯗꯤ ꯂꯥꯎꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯏꯅꯤꯜ ꯂꯩꯔꯛꯇꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯏꯅꯤꯜ ꯂꯩꯔꯛꯇꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯔꯦꯗꯤ ꯇꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤꯗꯦ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯂꯦꯞꯄ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯍꯦꯟꯗꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯁꯤꯁꯦ ꯃꯇꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯕꯣꯔꯥꯁꯦ ꯑꯍꯟꯕ ꯑꯣꯏꯕꯒꯤ ꯏꯀꯥ ꯀꯥꯏꯌꯦꯕꯀꯣ ꯑꯃꯟꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯏꯁꯤꯡꯁꯦ ꯆꯨꯞꯁꯟꯕ ꯀꯨꯏꯅ ꯂꯩꯕꯒꯤ ꯆꯥꯡ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯃꯇꯨꯡ ꯃꯔꯥꯡ ꯀꯥꯈꯠꯂꯒ ꯏꯐꯟ ꯐꯟꯀꯠꯂꯒ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯃꯟꯕ ꯂꯩꯔꯗꯤ ꯑꯃꯟꯕ ꯇꯧꯕꯤꯌꯨ ꯌꯥꯝ ꯐꯩꯌꯦꯀꯣ ꯑꯃꯟꯕꯅ ꯑꯗꯨꯗꯨꯅ ꯁꯤ ꯇꯧꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯅꯤ ꯑꯩꯒꯤ ꯁꯦꯕꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯣꯝꯅ ꯈꯤꯇꯪ ꯊꯝꯃꯤꯕ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯗꯨꯃꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯌꯤꯡꯕꯗ ꯑꯩꯈꯣꯏ ꯏꯅꯤꯜ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯥ ꯗꯤꯕꯂꯞ ꯂꯥꯛꯑꯅꯤ ꯄꯣꯠꯁꯤꯡꯁꯦꯀꯣ ꯑꯗꯨꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ 2 daysꯀꯨꯝꯕ 3 daysꯀꯨꯝꯕ ꯑꯃꯇꯪ ꯍꯥꯡꯇꯣꯛ ꯌꯦꯡꯕꯤꯔꯣꯀꯣ ꯀꯔꯤ ꯆꯦꯟꯖꯦꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯀꯣ ꯃꯇꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯟꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯝꯃꯒꯗꯤ ꯁꯤꯒꯤ ꯃꯀꯨꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯅ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯤꯀꯣ ꯉꯝꯃꯒꯗꯤ ꯁꯤ ꯃꯀꯨꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯄꯤꯌꯨ ꯇꯪꯈꯥꯏ ꯑꯃ ꯊꯝꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤ ꯑꯃꯨꯛꯀ ꯉꯝꯃꯒꯗꯤ ꯁꯤꯒꯤ ꯃꯀꯨꯁꯦ ꯁꯣꯝꯅ 50-100 ꯊꯥꯕ ꯑꯣꯏꯔꯗꯤ 100-200 ꯊꯥꯕ ꯑꯣꯏꯔꯒꯗꯤ ꯃꯀꯨꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯒꯤ ꯃꯃꯤꯠꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯃꯤꯠꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯣꯝꯒꯤ ꯃꯃꯤꯠ ꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯀꯣ ꯁꯤ ꯇꯪꯈꯥꯏ ꯑꯃꯁꯦ ꯀꯝꯄꯜꯁꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯃꯤꯠꯁꯤꯁꯨ ꯗꯤꯕꯂꯞ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯐꯖꯅ ꯑꯃꯒ ꯀꯣ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯣ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 1 weekꯁꯀꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯛꯁ ꯑꯃ ꯑꯩ ꯁꯤꯖꯤꯟꯅꯖꯩ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯕ ꯍꯥꯏꯗꯤ ꯁꯤꯗꯒꯤ 1 weekꯁꯀꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯂꯝꯁꯦ ꯀꯗꯥꯏꯋꯥꯏꯗ ꯁꯦꯝꯒꯅꯤ ꯀꯃꯥꯏꯅ ꯀꯔꯤ ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯥꯔꯤꯕ ꯃꯈꯩ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯅ ꯉꯁꯤ ꯁꯤꯗ ꯊꯝꯃꯤꯕ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯇ꯭ꯔꯤꯛꯁ ꯃꯑꯣꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯒꯤ ꯇ꯭ꯔꯤꯛꯁꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯀꯤ ꯇ꯭ꯔꯤꯛꯇꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯂꯧꯃꯤ ꯁꯣꯝꯅ ꯐꯥꯔꯃꯤꯡꯗ ꯄꯥꯝꯕꯤꯕ ꯑꯣꯏꯔꯒꯗꯤ ꯐꯥꯔꯃꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯀꯔꯤꯒꯨꯝꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯩꯅꯣꯆꯥꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯌꯥꯎꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯁꯤ ꯂꯥꯟ ꯌꯥꯎꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗ ꯃꯇꯦꯡ ꯀꯔꯝꯍꯥꯏꯅ ꯄꯥꯡꯒꯗꯒꯦ ꯍꯥꯏꯁꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ
ꯋꯥꯛ ꯀꯜꯆꯔꯣꯝꯗ ꯑꯣꯟꯁꯤꯟꯁꯤ ꯁꯣꯝꯅ ꯋꯥꯛ ꯀꯜꯆꯔꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯁꯦꯕ ꯀꯃꯥꯏꯅ ꯄꯥꯡꯒꯗꯒꯦ ꯍꯥꯏꯗꯣ ꯑꯩꯅ ꯋꯥꯛ ꯀꯜꯆꯔꯗ ꯆꯪꯉꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯤ ꯑꯃꯇꯪ ꯊꯥꯔꯒ ꯄꯨꯊꯣꯛꯑꯒꯁꯨ ꯃꯥꯏꯔꯦꯟ ꯑꯃꯇꯪ ꯊꯥꯔꯒ ꯄꯨꯊꯣꯛꯑꯒꯁꯨ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯐꯪꯉꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯏꯟꯀꯝ ꯑꯃ ꯄꯨꯊꯣꯛꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯦꯟꯅ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯔꯛꯑꯒꯗꯤ ꯃꯌꯥꯝꯗ ꯄꯤꯊꯣꯛꯄ ꯉꯝꯕꯗꯣ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯉꯁꯤ ꯆꯥꯔꯤꯕ ꯊꯛꯏꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯆꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯉꯝꯅꯤꯡꯈꯩ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯁꯨꯕ ꯅꯣꯝꯕꯔꯣꯝꯗ ꯋꯥꯛ ꯀꯜꯆꯔꯗ ꯑꯃꯇꯪ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣই ꯌꯨꯠꯀꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯂꯥꯟ ꯅꯣꯡꯃꯩ ꯄꯥꯏꯕꯗꯨꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯥꯡꯒꯣꯜ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯌꯣꯄꯥꯛ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯨꯒ ꯂꯥꯟ ꯆꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯝꯃꯒ ꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯗꯕꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯠꯆꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯖꯔꯒꯗꯤ ꯍꯦꯟꯅ ꯊꯧꯅꯥꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯜꯗꯒꯤ ꯄꯨꯊꯣꯔꯛꯄ ꯆꯤꯟꯖꯥꯛꯇꯣ ꯃꯈꯣꯏꯗ ꯄꯤꯖꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥ ꯁꯣꯏꯗꯅ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯁꯤ ꯍꯥꯏꯔꯒꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯌꯨꯠ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯕꯤꯗ ꯑꯩꯈꯣꯏ ꯋꯥꯛ ꯀꯜꯆꯔꯗ ꯑꯣꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯕ ꯀꯨꯝꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯄꯤꯖꯔꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯑꯃꯨꯛꯇꯪ ꯍꯧꯍꯧ ꯂꯥꯎꯅ ꯍꯧꯒꯠꯃꯤꯟꯅꯁꯤ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯨꯡꯆꯥꯅ ꯃꯌꯥꯝ ꯀꯣꯛꯅ ꯍꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯦꯀꯦꯟ ꯇ꯭ꯔꯤꯛꯁꯇꯣ ꯑꯩ ꯃꯌꯥꯝ ꯊꯝꯖꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯆꯥꯐꯝ ꯆꯥꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ